Foundation for Rural Urban Development Manipurgi President L. Tombagi Luching Makhada Foundation asina lisang sitna chatharakliba miyamgi yaifanaba thabak thauramsing amasung laita lairabasingda khudongchaba pibagi thaurang makha chatharakpa oina Imphal East District Headquarter gi mayol maktada lairiba district asigi SP office mamangi lambida Leingakna Matam Kuina midyeng changbidana lakpadagi pothole singna khurak hangdana laibadagi miyamna chathok chasin tawbada kudong chadraba lambi paring asida nung laingoi hapchinduna semjin sajinbagi thabak chathakhre Leingakna semjarakani isagi ithau nate warabasu miyamgini isa itomtagi nate haiduna aikoina tumina yengduna laithokpagi mahutta ina kaira khunba masagi senthok marang kaina leijaba khunai gi miyoi sing circle MLA sing amasung laikai gi machin tongba singna miyamgi khalaga masagi maranai pocketagi angamba senfam khara puthoraklaga miyamgi mateng pangbagi hainabi thamsi asumna tawrabadi laibak macha taba santi leiba chawkhatpa khunai ama purakpa ngamgani haina tombana phongdokhi